ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯈꯦꯆꯤ ꯈꯨꯊꯣꯡ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯦꯆꯤ ꯑꯀꯪꯕꯗꯣ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯤꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯕꯀꯣ ꯏꯪꯕꯗ ꯁꯤ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯈꯦꯆ꯭ꯔꯤ ꯍꯧꯒꯦ ꯍꯥꯏꯅꯀꯣ ꯈꯦꯆꯤ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯁꯕꯖꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯆꯦꯅꯝꯁꯤꯅ ꯊꯥꯎ ꯌꯩꯔꯒ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯀꯨꯀꯔꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯇꯧꯔꯦꯀꯣ ꯀꯥꯝꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯁꯨꯝ ꯊꯥꯎ ꯉꯧꯁꯜꯂꯒ ꯇꯧꯔꯒ ꯑꯩꯅ ꯆꯦꯅꯝ ꯈꯔꯒ ꯇꯦꯖꯄꯇꯥꯒ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯑꯁꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯆꯥꯕꯤꯌꯨ ꯑꯩꯅ ꯄꯥꯁꯄꯣꯔꯟꯁꯨ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯦꯆꯤ ꯑꯀꯪꯕꯗꯣ ꯅꯠꯇꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯈꯦꯆꯤ ꯑꯄꯦꯠꯄ ꯍꯥꯏꯗꯤ ꯂꯕ꯭ꯔꯥ ꯈꯦꯆ꯭ꯔꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯏꯪꯊꯝꯊꯥꯗ ꯆꯥꯕꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯎꯕꯁꯦ ꯑꯩꯈꯣꯏ ꯏꯪꯕꯗꯅꯦ ꯁꯥ ꯁꯥꯅ ꯆꯥꯕꯅꯤ ꯑꯩꯈꯣꯏ ꯁꯕꯖꯤ ꯃꯌꯥꯝ ꯍꯥꯞꯄꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯥꯞꯄꯒ ꯍꯧꯗꯣꯏꯅꯦꯕ ꯏꯪꯊꯝꯊꯥꯗꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅꯀꯣ ꯁꯕꯖꯤꯁꯦ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯑꯗꯣ ꯑꯁꯤꯒꯤ ꯁꯕꯖꯤꯁꯤꯡꯁꯦ ꯍꯥꯞꯇꯣꯏꯅꯤ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯤꯕ ꯁꯕꯖꯤ ꯃꯌꯥꯝꯁꯤꯒ ꯍꯋꯥꯏꯁꯤꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯕ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯏꯪꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯎꯕꯅꯦ ꯁꯥ ꯁꯥꯅ ꯆꯥꯕꯗ ꯆꯦꯡ ꯂꯩꯔꯦꯀꯣ ꯑꯩ ꯂꯣꯏꯅ ꯔꯦꯗꯤ ꯂꯩꯖꯔꯦ ꯁꯤꯒ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯒꯤ ꯁꯕꯖꯤꯁꯤꯡꯁꯦ ꯍꯥꯞꯄꯒꯦꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯎꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯧꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯍꯜꯂꯒ ꯊꯣꯡꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯊꯣꯡꯅꯔꯝꯒꯅꯤ ꯑꯗꯨꯒ ꯁꯕꯖꯤꯁꯦ ꯉꯧꯈ꯭ꯔꯒꯗꯤ ꯃꯍꯥꯎꯁꯦ ꯍꯦꯜꯂꯦꯕ ꯁꯕꯖꯤꯁꯦ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯑꯒꯗꯤ ꯉꯥꯏꯍꯥꯛ ꯉꯧꯈ꯭ꯔꯒꯗꯤ ꯃꯍꯥꯎꯗꯣ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯕꯖꯤꯁꯦ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯧꯔꯦꯀꯣ ꯉꯧꯔꯒ ꯁꯕꯖꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯄꯤꯛꯁꯜꯂꯛꯄ ꯁꯕꯖꯤꯗꯒꯤ ꯊꯣꯛꯄ ꯃꯍꯤꯁꯦ ꯄꯤꯛꯁꯟꯗꯧꯅꯤꯀꯣ ꯉꯧꯒꯦ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯔꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯅ ꯄꯨꯡ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯤꯡ ꯑꯇꯞꯄ ꯈꯔ ꯍꯥꯞꯆꯔꯦꯀꯣ ꯁꯤꯡ ꯍꯥꯞꯄꯒꯤ ꯃꯍꯥꯎꯁꯤꯅ ꯑꯃꯨꯛ ꯍꯦꯟꯕꯅꯤ ꯁꯤꯡ ꯍꯥꯞꯇ꯭ꯔꯒꯗꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯄꯒꯅ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯍꯥꯎꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄꯁꯤꯡꯁꯦ ꯑꯩ ꯁꯨꯝ ꯈꯔ ꯈꯔ ꯉꯧꯅ ꯀꯪꯁꯤꯜꯂꯦꯀꯣ ꯉꯁꯥꯏꯒꯤ ꯁꯕꯖꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯁꯤꯡꯁꯦ ꯉꯁꯥꯏ ꯆꯥꯝꯒꯗꯕꯅꯤ ꯈꯤꯇꯪ ꯂꯧꯊꯣꯛꯑꯕꯀꯣ ꯑꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯌꯥꯝꯃꯜꯂꯗ ꯃꯥꯅ ꯈꯔ ꯂꯧꯊꯣꯛꯄꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯃꯍꯤꯁꯨ ꯀꯪꯁꯤꯜꯂꯦ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯔꯅꯤ ꯆꯦꯡ ꯍꯋꯥꯏ ꯍꯥꯞꯄ ꯌꯥꯔꯅꯤ ꯃꯥꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯗꯣ ꯀꯪꯉꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯒꯤ ꯆꯦꯡꯒ ꯍꯋꯥꯏꯒ ꯍꯥꯞꯄꯒꯦꯀꯣ ꯃꯌꯥꯝ ꯌꯥꯔꯦ ꯈꯔ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯈꯤꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯆꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯌꯥꯎꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯪꯊꯝꯊꯥ ꯏꯪꯕꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝꯗꯤ ꯆꯥꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯁꯥꯏ ꯊꯨꯝꯒ ꯌꯥꯏꯉꯪꯒ ꯍꯥꯞꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯅ ꯖꯤꯔꯥ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯖꯤꯔꯥꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯈꯤꯒꯦ ꯃꯌꯥꯝ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯑꯗꯨꯝ ꯑꯩꯅ ꯊꯥꯡꯒꯠꯂꯛꯄꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯈꯦꯆ꯭ꯔꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ ꯃꯌꯥꯝ ꯃꯍꯤ ꯍꯥꯞꯆꯔꯦꯀꯣ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯒ ꯊꯝꯕ ꯏꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯍꯥꯞꯄꯦꯀꯣ ꯍꯧꯖꯤꯛ ꯀꯥꯝꯍꯜꯂꯒꯦꯀꯣ ꯃꯌꯥꯝ ꯁꯕꯖꯤꯁꯦ ꯇꯣꯏꯗꯅꯕ ꯌꯥꯝꯅ ꯑꯣꯠꯄꯤꯒꯅꯨ ꯃꯌꯥꯝ ꯇꯣꯏꯗ꯭ꯔꯒꯗꯤ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯥꯏꯔꯦꯟ ꯍꯥꯞꯄꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯒꯤꯁꯤꯗꯤ ꯃꯥꯏꯔꯦꯟ ꯌꯥꯎꯗ꯭ꯔꯦ ꯃꯥꯏꯔꯦꯟ ꯃꯇꯨꯝ ꯃꯇꯨꯝ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕ ꯍꯧꯖꯤꯛ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯀꯥꯝꯍꯜꯂꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯨꯀꯔꯁꯦ 4-5ꯔꯛ ꯀꯥꯝꯍꯜꯂꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯒꯦꯁꯁꯦ ꯐꯖꯅ ꯃꯥꯒꯤ ꯃꯅꯤꯟꯁꯦ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯤ ꯑꯃꯨꯛꯀ ꯀꯔꯤꯃꯥꯏꯅ ꯇꯧꯅ ꯂꯩꯕ ꯌꯦꯟꯖꯥꯡꯁꯤꯡꯗꯣ ꯃꯨꯜꯂꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯃꯨꯟꯕꯩꯗꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯍꯤꯁꯨ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯊꯣꯡꯉ ꯆꯥꯕꯅ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯃꯍꯤ ꯋꯥꯠꯂꯒꯗꯤ ꯑꯃꯨꯛ ꯁꯨꯝ ꯅꯣꯠꯄꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯖꯤꯁꯤꯅ ꯑꯃꯐꯥꯎ ꯇꯣꯏꯗ꯭ꯔꯤꯀꯣ
ꯑꯣꯠꯄ ꯃꯇꯝꯗ ꯌꯦꯡꯉꯒ ꯑꯣꯠꯄꯤꯁꯤ ꯇꯣꯏꯗ꯭ꯔꯒꯗꯤ ꯍꯥꯎꯕꯀꯣ ꯁꯕꯖꯤꯗꯨꯁꯨ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯄꯦꯀꯣ ꯉꯥꯏꯍꯥꯛ ꯁꯧꯗꯣꯛꯍꯜꯂꯦ ꯃꯍꯤꯁꯦ ꯂꯥꯡꯇꯛ ꯇꯧꯔꯒꯗꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯃꯍꯤ ꯋꯥꯠꯂꯒꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯍꯥꯞꯄꯤꯌꯣ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪ ꯑꯣꯠꯂꯦꯀꯣ ꯌꯥꯝ ꯌꯦꯡꯉꯒ ꯑꯣꯠꯄꯤꯌꯨ ꯁꯕꯖꯤ ꯇꯣꯏꯗꯅꯕꯀꯣ ꯇꯣꯏꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯎꯔꯤꯒꯨꯝꯕꯀꯥꯗꯨꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯜꯒꯣꯝ ꯑꯣꯜ ꯀꯣꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯐꯨꯜ ꯀꯣꯕꯤ ꯀꯩꯁꯨ ꯍꯥꯞꯄꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯊꯣꯡ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯆꯥꯅꯕꯒꯤ ꯑꯍꯥꯎꯕ ꯕꯣꯔꯥ ꯑꯃꯁꯨ ꯍꯧꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯈꯦꯆꯤꯁꯦ ꯈꯥꯏꯗꯣꯛꯆꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯕꯣꯔꯥ ꯍꯧꯔꯛꯈꯤꯒꯦ ꯑꯁꯤꯒ ꯑꯍꯥꯎꯕ ꯆꯥꯅꯕ ꯕꯣꯔꯥ ꯑꯃ ꯍꯧꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯦꯆꯤꯒ ꯆꯥꯅꯕꯒꯤ ꯑꯍꯥꯎꯕ ꯕꯣꯔꯥ ꯑꯃ ꯍꯧꯔꯁꯤ ꯑꯗꯩ ꯕꯦꯁꯣꯟ ꯈꯔ ꯂꯧꯔꯦ ꯌꯥꯏꯉꯪ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯑꯗꯩꯗꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤ ꯖꯤꯔꯥꯗꯣ ꯈꯔ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯁꯤ ꯀꯥꯂꯤ ꯖꯤꯔꯥꯁꯦ ꯕꯣꯔꯥ ꯁꯨꯃꯥꯏꯅꯅꯦ ꯃꯍꯤ ꯅꯥꯏꯅ ꯂꯨꯞꯄꯒ ꯍꯧꯕꯗ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯖꯦꯔꯝ ꯂꯩꯔꯒꯗꯤ ꯖꯦꯔꯝ ꯑꯗꯨꯝ ꯀꯨꯞꯅ ꯁꯣꯏꯔꯒꯁꯨ ꯍꯥꯎꯏꯀꯣ ꯐꯗꯤꯒꯣꯝ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯀꯩ ꯍꯧꯗꯣꯏꯅꯣ ꯑꯥꯂꯨ ꯂꯩꯔꯁꯤꯒ ꯑꯥꯂꯨꯒꯤꯅꯤꯀꯣ ꯑꯥꯂꯨꯁꯦ ꯁꯨꯃꯥꯏꯅ ꯄꯥꯇꯞ ꯄꯥꯔꯞ ꯇꯧꯅ ꯁꯣꯏꯔꯒꯅꯦ ꯂꯨꯞ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯆꯥꯔꯝꯃꯅꯤꯗ ꯑꯥꯂꯨꯒꯤꯁꯨ ꯍꯥꯎꯔꯤ ꯃꯥꯏꯔꯦꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯄꯥꯟꯅ ꯇꯧꯔꯒ ꯂꯨꯞꯄ ꯍꯥꯎꯔꯤ ꯀꯣ ꯈꯥꯃꯦꯟꯁꯨ ꯍꯥꯎꯔꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯒ ꯅꯩꯔꯁꯦ ꯕꯦꯁꯣꯟꯁꯦ ꯑꯗꯣ ꯕꯣꯔꯥ ꯍꯧꯒꯠꯆꯔꯦ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯂꯨꯞꯄꯒ ꯍꯧꯕꯁꯦ ꯑꯥꯂꯨꯒꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯄꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯈꯥꯃꯦꯟꯒꯤꯁꯨ ꯍꯥꯎꯔꯤ ꯃꯌꯥꯝ ꯀꯔꯝꯕꯅ ꯄꯥꯝꯕ ꯍꯦꯜꯂꯤ ꯕꯣꯔꯥꯁꯦ ꯃꯥꯏꯔꯦꯟꯁꯨ ꯍꯥꯎꯔꯤꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯧꯖꯔꯦ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯉꯥꯡꯂꯞ ꯇꯧꯅ ꯉꯧꯔꯒ ꯍꯧꯕ ꯕꯣꯔꯥꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯈꯔ ꯃꯆꯨ ꯉꯥꯡꯁꯟꯅ ꯍꯧꯕꯁꯦꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯈꯦꯆꯤꯒ ꯆꯥꯕꯒꯤ ꯑꯍꯥꯎꯕ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯦꯆꯤꯁꯦ ꯁꯤꯒꯩꯁꯦ ꯑꯗꯨꯝ ꯃꯍꯤ ꯈꯛꯇꯪ ꯂꯥꯡꯉꯒꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯈꯔꯗꯤ ꯐꯛꯈ꯭ꯔꯦ ꯊꯣꯡꯉꯒ ꯊꯝꯕꯁꯦ ꯐꯛꯆꯜꯂꯦꯕꯀꯣ ꯑꯩꯁꯦ ꯈꯔ ꯂꯥꯡꯂꯞ ꯇꯧꯅ ꯇꯧꯔꯒꯁꯨ ꯍꯥꯎꯔꯤ ꯁꯥꯅꯀꯣ ꯃꯩꯈꯨ ꯀꯥꯅ ꯂꯧꯔꯒ ꯁꯥꯅ ꯆꯥꯕꯗꯣ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯍꯤ ꯈꯔꯗꯤ ꯐꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯨꯊꯣꯡꯁꯤꯁꯨ ꯃꯌꯥꯝ ꯆꯥꯗꯕꯤꯁꯤꯅ ꯍꯧꯖꯤꯛ ꯊꯣꯡꯉꯒ ꯆꯥꯔꯒ ꯌꯦꯡꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯤꯒ ꯕꯣꯔꯥꯁꯦ ꯍꯥꯞꯆꯔꯦ ꯑꯗꯒꯤ ꯕꯣꯔꯥꯁꯦ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯗꯨꯒꯩꯗꯤ ꯀꯩ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯌꯦꯡꯉꯣꯇꯣ ꯂꯦꯕꯨ ꯁꯨꯝꯖꯤꯜꯂꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯂꯦꯕꯨ ꯁꯨꯝꯃꯒꯅꯦ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯇꯩꯗꯤ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃ ꯂꯧꯖꯔꯦ ꯀꯣ ꯑꯗꯨꯒꯩꯗꯤ ꯀꯩ ꯍꯥꯞꯀꯅꯤ ꯑꯇꯩꯗꯤ ꯀꯩ ꯍꯥꯞꯀꯅꯤ ꯄꯥꯄꯔ ꯑꯃ ꯍꯧꯖꯔꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯅꯥꯎꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯈꯦꯆꯤ ꯈꯨꯍꯧꯁꯦ ꯑꯝꯇꯪ ꯍꯧꯔꯒ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ